Meetei Amasung Meetei Pangal Anigi Maribu Thugainaba Maongda audio ama viral Oirakhibadu Laibak Thibani. Pau wasi Kangla Pau Paukse dagi Lokhatsavani. Iraibak ngakpada pambom tingduna Meetei amadi Meetei Pangal Anigi lainaragliba amata waibagi Maribu Yaikai Thugainabagi Maongda audio ama viral ohelakpadu yamna mathong huktaba amadi Laibak Thiba thawongni haina folks amadi sanminariba lup taraga tarukna haire. Kagwada laiva Federation of Civil Society Organization Fox Manipur gi office ta lup asiga chanminariba lup taraga taruki thongmi sing yauna ngasi pangthokpa paugi mifamda Fox ki General Secretary Angom Punil Kumar na hai tha asigi taraga nipanda social media do audio ma viral ohelakhiba duna Meetei amasung Meetei Pangal Anigi marakta lainariba amato oibagi nungsi mari asida singsep thanaba sinbo oina thogallai Meetei Pangal sing sahi kayagi mamangdagi Meetei singa amato oina laiminaraklabane sahi taret khuntakiba 1891 gi Anglo Manipuri War da amato oina lepminaduna pambom tingminakhibane laibak asigi hauzik oiriba kari thokadagi khangdaba sida asigumba audio thadoktuna oheliba si yamna mathong huktabagi thabakne laingangnasu asigumba thabak sathariba si Meitei laktagi oirabasu Meitei Pangal laktagi oirabasu thidoklaga matik saba thabak laukhatpiyu haikhe Bablu loitong bangba loina ribasingna mangondagi lamna laibiyo Meetei lepun pawasi Kangla Pau Paukse dagi lokhatsavane Human Right Alert ki Director Bablu loitong bamasi Meetei ama oiragasu kuki singa pullaga Meetei singi mayokta thabak tawba miyoine mahaka loina ribasing mangondagi lamna laibiyo haina Meitei lepun tengol puba kaksing yumlembam Pradip Chandra na phongdokhre ngasi Manipur Press Club ta pangthokpa paugi mifam amada Yumlembam Pradip Chandra na phongdokhibada mahakna mapandagi sangsilakpa illegal immigrant mayam ama mahakna shelter pibaga loinana mahakna mamangda PDF ki women wing gi commander ama lan mamangda Imphal da thamlambaga loinana nupi asigi laifam safam transport na chingba loinamak mahakna sinba langba tawramme loinana lan asi Meitei na hobani haibana chingba tawduna human right ta che tharamle masina maram oiraga tawgadaba thabak mayam ama tawba yadana leire loinana mahakna nupi asiga pullaga UN da chatpada natana America da fawba leiramle hairiba wingi nupi asi shelter lawhanbada hanagi CM oiramba amagi imung manung amadi masanupa ama yauna manaraga shelter pirambagi detail loinamak Meetei lipunda leire maram aduna bablu loitong bam hairiba miyoy asiga manaraga tawriba thabaksing khudakta lepiyo natravadi hauzik leiriba Meitei gi sentiment asida fafata thokpa khudingmak Aikhoina thaudang lobang amloi haina su phongdokhe